None Bridge Haraga Khangaba Malem Joina Kwaidagi Wangba Railway Pier Bridge ki Iroi Loiba Girder Maipang ni Yungkhatbangamduna North East Frontier Railways na engineering gilamda singthaningai oiba fida ama kanbangam kre hiramasige matang da agency gi paw ama na hai North East Frontier Railways NFR na fidamningai oiba mongda malem gi khwaidagi wangba None gi Railway Pier Bridge ki Iroi Loiba Girder Maipang na Yungkhatuna bridge asigi span nipan mag mapung fana launch tawbangam lei Monumental Infrastructure Project asigi matang da NFR gi Chief Public Relations Officer Kapinjal Kishore Sharma hai Bridge number 164 natraga None Bridge hairagasu khangnaba Railway Bridge asi reason asigi chatok chasinda yamna maruiba samnafam ama soiribani Bridge asigi P3 amasung P4 ase meter chamaga nifu mathoi wangduna malemda khwaidagi wangba bridge pier oibangamli Railway Bridge asi region asigi terrain akoibagi phibam geological gi phibam amade climate ka mari leinaba singnaba kayadagi ngakthokpa ngamnaba ningthina design tawrabani bridge asigi iroi loiba girder maipagna launch tawba ngamkiba sina project asida yauriba team gi kathokpa amade engineering gi lamda anoba wakalon puthokduna India da khwaidagi singnaba environment ki saruk amada thabak tawba ngamle haibadu takli Kilometer Chamagatara Mathoi Sangba, Juribam Imphal Railway Line ki project ase North East region ki connectivity da Kwaidagi Maruoiba Amani, project ase Juribam dagi Khongsang Faubagi kilometer Yankai Manga, 10.3 taruk Sangba Saruk ase, Kumjali Singani Kunithoi da commission Tauduna, Manipur Miam Kitangai Fadaba Polam Kaya Pushilakba Haukre, project ase ki Makha Tarakboina, kilometer Taranipan 10.2 Manga Sangba, Khongsang None Amasong kilometer Kuntra Taret, 10.0 Sangba, None Imphal ki Saruk so lakliba chahi khara asida mapung fana loshilagani Jiribam Imphal gi railway line project ase mapung fana hek loishin bada Manipur gi connectivity da top pamayon ama pibada natana star asigi senmilon chawkhalakpagi mathakta region ase su hena chawkhatpa ngamgani haina agency gi policy na makhatari